Ai tata sali ne ai kadang apa kadang ini video ne oh ai yo kan le ne kita patkan ko ne ko ko lau ne ko ta kan yang tu aku main macam 아니 이거 Bersih mana apa? Ini foto dulu, soalnya mungkin. Di rotto fare così. Sai zango ne nan gomo sonda. Ki ho le da fa. Ma ita ne.
ꯄꯥꯏꯕ ꯌꯥꯗꯦ ꯂꯩꯖꯣꯏ ꯇꯧꯔꯣ ꯂꯩꯖꯣꯏ ꯖꯣꯏ ꯃꯊꯦꯜꯁꯦ ꯄꯅꯤꯔ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯄ꯭ꯂꯥꯎ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯇꯤꯜꯍꯧ ꯀꯩꯀꯥꯗꯤ ꯀꯩꯝꯇ ꯊꯥꯛꯑꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯅꯤꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯗꯍꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯖꯤꯔꯥꯒ ꯀꯩꯅꯣꯒ ꯇꯧꯔꯒ ꯈꯛꯇꯪ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨ ꯄꯅꯤꯔ ꯍꯥꯟꯅ ꯇꯥꯎꯔꯒꯦ ꯄꯤꯁꯁꯦ ꯈꯔ ꯀꯛꯊꯠꯂꯒ ꯇꯥꯎꯔꯒꯦ ꯑꯣꯠꯂꯣ ꯃꯈꯥ ꯘꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯜꯂꯒꯦ बासमती राइस को चावना थल्ले तो खरा हापा फिर हम थमदेनी सिंगा लास्ट तक गाने सिंग करना
ꯁꯤ ꯂꯩꯔꯦ ꯄꯅꯤꯔꯒꯤ ꯄ꯭ꯂꯥꯎꯗꯣ ꯑꯗꯨꯒ ꯁꯤꯅ ꯒꯥꯔꯅꯤꯁꯤꯡ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯤ ꯗꯤꯅꯔꯁꯤ ꯂꯩꯔꯦ